Manipura 2023 dagi lan tawi ko mayam. May tayamadi kukiga. Masigi lan na sida maran lejida mi kaya amagi punchi mi kaya amagi yum kay kaidan toidan chakkidana mayum makai dalay ba famidana ama madachelagalay. Mayam masigi moment asida naga se yam na lap na layaba amasung pangan se yam lap na layaba. Maram di santi pamdana. Laybaga se kahening dadana santi pamdana makoy se lap na layaba. Adubu 2026 asida hojik amuk hana nagaga kukiga unaba yadre. Mamangaydasu yamna sawnaba yeknaba phugayge khainabsi tawkibjani chahi kuntharonggi mangda ko ma'am. Madudasu mi lising ama hena sikibjani ko ma'am. Madugi lan ado kari maramgino haibada lamgidamaktane haba ma'am khangran. Kongsa khul manakta layba. Laylon waipai khul asigi tips piyaga layrambane haba. Maramdi nagagi lamne haba tu. Madubu 2008 tagi madu mafamdugi tekse nagada pidraba kukina dokon tawaraba. Aibadi moigini haire. Adugi nungaine daba kharasu sumlayaba ko mayam. Aduga handak kukiga maitaiga nungaine daba se masina maram moiraga kukina lambi maching lambi da seme aba moi chengchak hawai to ai purak piyana ba laina. Maduda nagagi party magaina thingba piyaba. Lambi se sabi yare makam se piro yana. Madugi tungda nungai taba kharaduna maram moiraga 13 May 2026 ki numitta kuki pastor ahum se nongmaina kapsal laga si kya so gari manung la yam tin kapsal ba yani ko mi ma ke mari manga la nang kapsal laga si hat ke ba yani pastor ahum mak se mafam je sum dai hidre amana numit tumakta makka kuki makaina khallin nagana hat limisi si khal basuda kuki makaina sagol laktana mi kullom phagat kya mi kullom phag ye se khangmaga nagana mukhanna mi kunni palom phagal le ba adu phagal ma tungda koi 15 May numita maka warida loijanaraga mioi taramari thadok na khyam maduda nagagi mioi taruk le hoya kuki gi mi taramari le hoya phadra adubu nakal ani makta thadok na bagi tamakta ngaina ringera tarik manga da yum kayama kangpokpi district manung channa laiba laibol khulen haiba mafam atuda yum taret lom mai tha kya kuki gi yum se mayam maduna asawa duna maram moiraga adubu amaka wasiloi jandre wasiloi jangani na je honare aba home minister Amit Shah masamak na haire aba nagana farga thamlibam kuki gi mi singche thadokon do nagadi santi pamani na home minister na isi achumbani khallaga tarik 4 June gi numitta miyoi taramari si ajana thadokya nithinu haina aduga tarik tarada nagagi mi taruk asi matup ka adana mangak tangkai ma makut tangkai ma khong tangkai ma kathatlaga lambi da lang tharam ya mayam to police na phang ya mi taruk ekdam mawng ma jai dana hatle ba ko mayam so in uram mane to gi video do internet ta budi hoi social media da budi yam lak to mi whatsapp to ene chat phane to gi video se ingi ama manina yang ning ba yawro jai da wai whatsapp number da ma ba ke ba ko jaw to ba kaya ge to akal processing sina operation se chat tharaga matung da mi taruk se purak padagi amuk mai chak na khida saw na khina madu gi asaw na amuk na tarik 13 June gi numitta kuki gi yum kun mari he na mai thado kya ma wari se chum khoi khatang tapang mani sangang bani du sum gyan ta na ta se na jo mathang kari update lai du su mai wari wari ke ko mayam